ꯑꯊꯨꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ MGNREGA ꯒꯤ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 140 ꯀꯥꯏꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ All Manipur Tribal Development Grievances Forum ꯀꯧꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯟꯗꯣꯛꯄꯤꯅꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯍꯥꯁꯤꯝ ꯕꯥꯁꯨꯝꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ Manipur Laumi Maruk Laumi Sinmi Apunba Luf Amadi Farmers Joint Action Committee Manipurna Nong Matik Chana Tadabana Maram Oiraga Folk Satpa Ngamdrabara Lau Mapu Singda Matik Chaba Compensation Pina Bataksin India da Hokiba Punkun Marida Nong COVID-19 positive Oiba Mioi Lising Amaga Chahunga Kun Matoi Tingna Kre Mioi Cha Lising Amaga Chamriga Yankai Tarena Naina Asidagi Fagati Amadi Mioi Mapana Lekidre Kurumjari, Nungtilgi Pony News Miang Tabirba Mampuna Mapu, Bidyalaxmi Taram Okjari. Hoji Pausano Bijari. Mahatma Gandhi National Rural Employment Guarantee Act MGNREGA gi Senfam Crow, Jamaganifu Kaitoktuna Tamkre. Treasury da pending that lady, what Horiba Crow, Jamanga Muki Senfam Su Atubada Tadok Lagani Haina, Transport Minister Kasim Vasum Natazaba Pikre. Police ki Makok Tonga Finance Department, DC Kangbokpi, Transport Department gi Mihut Yauna Kupna Kanaraba Matungda, Sanjen Tongda Leba Minister Asigi Office da Pangtokpa Paumi Singa Unaba Amada, Mahak Nahai, Jun Tada Lupa Crow Chama Tadokre, Crow Chama Ganifu Treasury da Panduna Lady. Amadi Atubada Wat Horiba Crow Chamanga Muk and Asisu, Atubada Tadok Naba Honoragani. Maram Aduna All Manipur Tribal Development Grievances Forum AHANTHEM ki National Highway 2 Amadi Infal Dimapur Amadi National Highway 37 Infal Jiribam da Kauriba Economic Blockade Handopiu Haiki Ban blockade laitaba Manipur ama oiduna matam kaya sangna lakre ngarang da Kut Festival gi harau tayamna pangthokre aduga mapalamdagi mioi kaya ama laktuna saruk yagadaba sangai festival pangthokadaba matam asida kauriba economic blockade asi handokpinaba minister na appeal tokhi Treasury thadokharni treasury gi format lo khoi myang ma thangai tan khra matam jangni musi online khu kumba harise nya yate ya haibisi jing da dikha tu kumba problems le ni na musi da matam thing da budam si government officer sing ba hekda plan do you know online di khalu ni hanne gi na khan ngai hek je guru hek je ni chen do do di online yan musi do do ya da musi matam khra lo ni du makha da so ai ka na release on ma tum khana ni khoi myam ni Moi na waba wane, koi moi wai se koi miam ni, koi ba bu su loi no kunda lebi, sida lebi si koi miam ni moi gitu reasonable to de hai wan te, adubo koi ahan sing na de, kasi ban blockade to condition to na lo pesa release to wa hai ba, si kuma si to bid na ba, koi panda jari hai si, koi ki sam mo. Paumi Singa Unaba Aduda ADGP El Kailun Nahai Ban Blockade Haibasi Kwaidagi Miyangi Right Violate Tauba Tabak Amani Ban Lauktoklam Laga Organization Sing Adu Tiba Kangdaba Yamna Yawi Mediana Pau Fongba Matamda Karamba Organization na Ban Kaubano Haibadu Inbiraga Hapira U Ngasisu Blockade Adu Sogatloi Haina Organization Kayana Pauche da Hablaki Masina Takpadi Blockade Asi Mioi Karakakna Taubani Blockade Asiga Mari Lainana Mioi Taruk Detain Tauduna Thamle Haina Fongdoki Angamba Sakti Puthoga security arrangement adum tawgani koi transporter kangbusu unare ate su unare moi gari du chena na ba koi du moi koi appeal tawre moi da angamba koi su security du pijagani adu ga noi chen bandu keno tawdana ba akai ate thoktana ba security arrangement tawgani adui matungina awat apa du wat na ba transport service to adum leidana ba Madugi arrangement koi lei moina blockade kaubagi wani how much support they have in the ground asi phau bai koi na yam ne ubangam de adubu chana madung amna na ba thengnagani haiba se blikta ai thamjani na Panbayai All Manipur Tribal Development Grievances Forum AHANTHEM na Manipur lengak na Mahatma Gandhi National Rural Employment Guarantee Act MGNREGA gi Crow chapter kayang kay taruk lak nifu mapan listing humfuni thoy gi senfam pithok tabadagi mayokta yaning da wafongdok ba oina ngasi ahing nongyai dagi National Highway 2 amadi 37 da matam kaktana economic blockade kaukibani Forum asigi General Secretary Gangong Lungkhumbana thadorokiba Gerald amagi matung ina Forum asina talibadabi singbu Manipur lengak na nathaiba asi yaning de
Haukiba October 10 da forum asina state asigi chief minister da memorandum ama pisinduna Ministry of Rural Development da state asigi damakta thadorokiba yamnaba senfam grow Chatre kayang kay taruk lak ni fumapan lising humfuni toy thadorok pinaba haiki. Adubu Manipur lengak na kro chama khakta mak thadoki masigi matang da forum asina talibadabi asi Manipur lengak na thabak tok onthok trabadi Dimapur Imphal NS2 amadi Jirivam Imphal NS 37 lambi ani asi matam kaktana economic blockade chatagani haina toramba adu Diwali amadi ningon chakauba kumhai lekibana October gi tang kontra fawagi manungda lengak na thabak tok onthok trabadi economic blockade changsingani haibasi matung inna ngasi ahing nongyai dagi matam kaktana economic blockade asi chathanaba firep lawri haina fongdorakibani Nakal amaromda ngasi ahing dagi All Manipur Tribal Development Grievances Forum ANTDGF na matam kaktaba economic blockade chathagani haina lakthokiba asi Khopum Area Villages Authority Council Kavak Nungba Area Villages Authority Association Nava Khopum Village Authority Kaipundai Village Authority Amadi Naga People's Organization NPO na Makhoiga Hana Tanakiba Amadi Ayaba Tokiba Laitaba Maramna Haribo Organization Singna Konma Mafam Singda Blockade Asi Chatharoi Haina Fongdorakli Maram Aduna Blockade Asida Kanagumba Amatana Sokat Pidanaba Haibaga Loinana Karigumba Blockade Asibu Sokat Pa Yauramba Sing Adu Masana Daita Puzagadabani Haina Fongdoki All India Kisan Savada Affiliate Tauba Manipur Laumi Maruk Laumi Sinmi Apunba Luf Amadi Farmers Joint Action Committee Manipur na handak nong matik chana tadabana maram oiraga fau satpa ngamdraba law mapu singda matik chaba compensation pina bataksin kre konong mamangda leba ukal gilo changda pangthokiba paugi mifam amada All India Kisan Savagi Joint Secretary Dr. Viju Krishnan na fongdokibada Mahak yauna loop ahum asigi mihut singa loinana Imphal East ki manung chanba tof awang laikai da yangsin kongset ama chatuna tof yara local gi laumi singi wari watai sanarure iril turel nakna leba mafam oirabasu lofam dai isting pinaba irrigation gi khudong chaba amata urakte lofam sing asida puthokliba pothok asi atei state singda law pari amada puthokliba pothoka aduki matik khenakre adugi shumathakta puthokliba pothok adu lengakna Laisinaba Taurang Laitabana, Center na Lauthokiba, Quintal Amada Lupa, Lising Aniga Supna Nifu Oigadaba, Adu Mafam Asidadi Quintal Amada Lupa, Lising Amaga Chahum Dagi, Lising Amaga Samri Fawbot Dangda Yole. Aduna Changkiba Senfonga, Fangliba Senfonga Kenare Haina Fongdok Laduna, Fivong Asida Lomi Singna Low Uba Ngamdakta Bagi Fivum Dalari. Handak Jahi Nong Marang Kaina Chukidabana, Faugi pothok yamna hantaragani maram aduna lengakna longmi sing matik jaba compensation pigadabani haina mahakna taksinki. But our farmers in Manipur, because there is no government procurement, farmers are forced to sell at 1,300, 1,400. Even if you take 1,400 per quintal, you are not even able to meet the cost of production. Cost of production is about 40,000 per hectare, but the farmers are getting around 36,000 to 39,000 only. It is total loss. In such a circumstance, what is going to happen is the farmers will be forced, it is unviable, farmers will be forced to quit paddy cultivation. The paddy lands are very important in the maintaining the rich biodiversity in Manipur. Law lok pa yaroi daba Sanjen Bamki law farm sing Sanpun Sinakre Imphal West ki Sekmai Assembly Constituency gi manung chan na leba Sanjen Bamki law farm ayamba law lok pa yaraba matam asi fawba faw amata satabadagi law uraga hingjaba law mi sing kakta kokta khut hamnare lawu bana sinfam oiduna hingjaba law mi singda nong tadrabasu anakpada leba pukri kongbandagi ising chingduna law panba yanaba honaki Harsu MLA gi kuthangda pirakpa aduna konadabadagi atopa mafamdagi fawba wana leiduna honaki adubu matam chana nong takhidabana maram oiraga lawfam ayamba lawrok pantha yauraba asi fawba fawsatre lekrak chatuna leire ningba kairaba lawmi sing asina law sangam amada law hek khoibadagi law hauraga lokpa fawbada yamdrabada lising tara mangadagi tadana
changi adubu lawfam sing ayamba law lokpa yaroi dore asigumba tanfam asida lawfam kangadabani lawmi sing yokhakadabani agriculture na aikhoigi economy gi source ni haina chief minister na amadi BJP sarkar asina miyamda tatana lauri lawfam da yum sajinba yauna makhal amatagi construction tawba yaroi haina hana saramlaba yum fawba thugaibagi thabak miyamna unakhre adubu laklaroi daba pari kaya gi lawfam sing asigi matangda department amadi concern minister na kari mating pirakadage haina longni sing na hangnarakli loinana lawfam sing aduda san thajin hauri pawgi marakta na atema break amatang nominasi PONYTV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi subscribe to biro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak PONYTV ki contact number 9362511104 da contact to biro Makada pijari ba contact number natraga email asida miyamna suggestion pibirak na ba harjari miyam gi suggestion bu khawramna naijari break ki matungda mayam taram okchari hoji paw makha pijari Hanagi principal transfer tawraga retire tawgadaba tha ahum lom tamak ngairaba principal ama nauna lengak na thajilakpagi mayokta Mekola Golaf Higher Secondary School gi mahiroi singna ngasi irang haurakre matam kaktana school shut down ki khongjang changsin ba hokre October gi tang 13 da education s ki joint secretary na thokba order da school asigi principal oiba ke tikenbu education s ki OSD oina posting piraga Bungjagen Higher Secondary School dagi Elful Chan Kowa Oza Amana Mekola Gulaf Higher Secondary School da principal oina tharakibani adubu ngasi ayuk pung 9 lom tarakpada anoba principal aduna school da lakpada mahiroi singna principal anoba pamde haina changhankhide mahiroi singi irang chaukthораktuna oza amata school da changhandabaga loinana principal gi room yauna school gi room sing solon duna shut down tawduna khongjang jangsinki Khongjang aduga mari leinana school adugi mahiroi Laisram Rojina hai hanagi principal ticket lakpadagi school asi hena chakhatpa oirakli mahangna school amadi mahiroi singi awat apa menkhataba maranai sen puthoktuna hotnaduna lakli asigumbo oza asibu transfer tawraga retire tawnaba ngaiduna leiba principal ama tharakpa maram chadana principal transfer tawba asi education department amadi education minister na mahiroi singi karimata khandabani mahiroi mangnaba sinbani haina lawi Thawong asi akan mamaong da condemn tawi athubada transfer adu handokadabani natrabadi shutdown dagi hena kanba khongjang thaksin lakani mahiroi sing lai tamjage masida lengangna yekhai thingaiba thoknaba sinbiganu masidagi transfer order handoktriba fawba shutdown gi khongjang matam kaktana taksingani exam su kuiraktre aduna lengakna mahiroi singi yingduna athubada thabak paikhatpiyu haiki khongjang aduda mahiroi sing irang pamde lairik tamhanbiyu Anoba principal thabi rakanu anoba principal pamde haiba kholau singsu lauki transfer to honbi kanu anoba oza thabi rakanu khoi pamjade Tahun khaki waja se khoi pamjade ba hanagi certificate je adum ule henbi oba khoida hoji akhoi de shutdown na tawjare je aduna athu matam da mahiroi sin like ta maphangan biyo haina lengang mafam da athu matam da akhoi de like tam jani hoji exam ku question lakrabanina athu matam da transfer sibu kakpi raga akhoi ki school sibu lengana school se lahalaga akhoi thatra mayam sibu like tam henbiyo da lengang ki mafam da hajani United People's Front UPF National Identity Protection Council NIPCO amadi Manipur Peace and Integrity Council loop ahumna haukiba October gi tang kun mari gi nungthil pung ahum lom taba matamda Ukhrul district ki
Jingai Assembly Constituency ki manung da leiba Poi Village ki RS Nagaram Reila Chahi Kuntra Amadi RK Ram Reila Chahi Kuntra Marina Low Suraga Halakpada Thori Lu Stream Dagi Haurakpa Chalo Village River Land Lengaida Nongkana Chuba Maramna Isingda Jenthakibadagi Punsi Pikamna Kraba Makoi Anigi Mafamda Loop Ahungi member Singna Awaba Fungdok Pagaloinana Mapugi Lekonda Ingna Chikna Layunaba Thoni Kre Amadi Imung Manungi Awaba Su Saruk Yari Hairi Loinana Loop Ahumna Ngamjaba Selgi Mating Poi Village Pastor Gi Kutangda Kusina Kre Hairi Saknai Raba Saisakpa Suren Yumnamna Manung Matam Chadana Lekidabada Amik Thoba Center na Mifam Ama Pangtoktuna Awaba Fungdok Pagai Thauram Pangtokre Center Asigi Vice President Viso Chanambamgi Wangjing Lamding da Leba Yumda Pangtokiba Awaba Fungdok Pagi Thauram Aduda Saisakpa Asina Lekidaba Asina Matam Isegi Mensinba Ngamnaroidoba Achoba Ahoba Ama Lehoragani Haiki Lekidabagi Thawaina Mapugi Nakta Ingna Chikna Leunaba Minute Ani Tumina Leptuna Ikai Kumnaba Utkibaga Loinana Lehoriba Imung Manungi Awaba the Susar Yari Haina Amik Thoba Center Gi Secretary Singam Celesna Press the Thadrok Bachero Amada Pali Tamelong District Asi Yamna Manung Hanjanna Leiba Amadi Geographical Gi Fibam na Maram Oiraga Mafam Asida Chapkat Taurangi Matangda Tabak Amata Paikatpa Yadabana Mafam Asida Kundaduna Leiba Mio Sing Hingbada Awaba Ama Oinari Munamak Asi Yenglaga 44 AR na IGAR Iski Makada Tamelong District Gi Tamai Subdivision Manung Channa Leiba Katang Village da Miyamda Hingnabagi Pambai Ama Pinaba Pandamda AR Civic Action Program Gi Project Ama Lokatli Hairi Project Asigi Manung Channa Ok Machatara Manga Kul Singda Yenthokre Hairi Masina Law Uraga Nga Yoklaga Amadi Sa Nga Yoklaga Hinjariba Kunza Singda Karamakai Safaragani Hairi Project Asi Ngasi 44 Assam Rifles Ki Jukuram Force Ki Commanding Officer na Kunja Singda Christmas Ki Kudol Oina Mangjona na Yenthokibani Hairi Mafam Adugi Kulakpa Amadi Kunja Singna Tagalakpaga Loinana Jalet Region Dagi Ingtapa Amadi Santi Laina Bahonagani Haina Sofongdoki Chapmanaba Project Asi None Amasung Tamelong District Ki Tonga Tonga Ba Kul Singdasu Pangthokli Hairi India government ki Act East policy ki manung channa North East ki mafam sing chawkhatnaba hena miyeng changi haina India ki President Draupadi Murmu na ngarang phongdokre wafam asi ngarang Kohima gi Capital Cultural Hall da mahakpu okpagi thauram amada phongdokibani tharop aduda mahakna phongdokibada Nagaland gi mahaki khongchat asi tha amagi manungda anirak subani masina lamdam asigi miyamgi damak leiriba national commitment adu uthokli haina phongdoki mahakna makata na phongdokibada Pradhan Mantri Gram Sadak Yojana gi manung chana lambi thong kaya ama sangagadoriba asi mafam amadagi mafam amada chathok chachin tawbada hena khudong chaba ama piragani haina so phongdoki Tonga Tonga ma project kaya ama sangagadoriba asina literacy rate hengat hanba ngamlagani amadi hingnabagi lanfamda thingnariba awaba kaya asi Karada oirabasu koklagani amadi tourism chakhat handuna state ki settlement loan hengatlagani haina phongdoki numit nini ki khongsatta Nagaland da lakiba Draupadi Murmu na ahanba numit ki project kaya ama sanga khibaga loinana project kaya amagi uyung tamnakhi hairi Ngarang ahing Assam gi manung channa leiba Jagirot area da mai chakpada dukan mapan rom yaukre hairi report amagi matung ina mai adu Jagirot area da ngarang ahing LPG cylinder ama pokai badagi thokibani hairi thodok adu da punna LPG cylinder ahum pokai ki loinana dukan mapan mai na tumna chaki hairi thodok adu da lupa lakh kaya amagi malchang amadi amang ata thokibana haibadu chapchaba report ti leitari adumapu lakh kaya gi Rom mang chang oiramba yai haina panari hawjik fawbada thodok aduga mari leinana asok apan gi paudi leitri hairi mai ho lapok adubu kanaba hotnabada fire service ki gari taruk rom changki amadi mai adu matau karamna horakibano haibadu thijalli hairi Union Health Ministry gi data gi matung inna India da hokiba pungkun mari asida nauna COVID-19 positive oiba mioi lising amaga chahunga kun matoi thingna khre mioi lising amaga chamri ga yangkhai taret nal laina asida gi fagat ki amadi mioi mapan na lekhidre
Masiga tharaka hojik fawbada laichet asina maram oiraga lekidaba migi masing punna lak manga listing kontra chamri ga humfu mathoi okibaga loinana hoji India da covid na naduna leiba migi masingna listing tara taruk supna marifutara nipan oiri India da laina astagi fagat pagi changna chada marifutara nipan dasmik tare nipan oiki health ministry gi manu matung inna hojik fawbada laina asidagi ngakthoknaba leibak asigi oina crore chani ga tara mapan hena covid vaccine kathokre hairi laichet asina lekidaba mioi mapan asi Kerala dagi mioi manga Maharashtra dagi mioi ani amasung Madhya Pradesh dagi amadi West Bengal amadi mioi amamamni hairi losilakpada maru iba paw amka hana pizari MGNREGA gi senfam lupa crore chamagani fu kaithokuna thamkre All Manipur Tribal Development Grievances Forum kaukiba matam kaktana economic blockade handokpinaba Transport Minister Khasum Wasimna appeal tokre Manipur Laumi Marup Laumi Semi Apunba Luf amadi Farmers Joint Action Committee Manipur na no matik chadana tadabana maram oiraga fau satpa ngamjabara lau mapu singda matik chaba compensation pinaba taksinkhre India da hogiba pungkun mari da nauna COVID-19 positive oiba mioi lising amaga chahung kun matoi tingna kre mioi lising amaga chami ge yang khitare na laina asidagi fagatki amadi mioi mapan na lekidre Nungti di Pony News miyang tabi ba mayam pun mabupu amuka hana krumsari